Image PAODAM miyang tabiri singbo surbalana krumjari asi maruiba pau pijari. Tolopna sarkar ki charaga kangluk kharadana insilaga irang tawhanbagi chatnabi leirabadi Manipur santi leiroi. Jara yad ka rok kurbani rally chatkre. Numit mangani chathagadaba women entrepreneurs engage train the trainer workshop ngasi hodokre. Loinana Nitish Kumar na Bihar gi nipalak subat tam gi chief minister oina wasak lokre. Paumucha khainu pijari lenga ki thabak tawri basingna thamoi senglabadi kari sunate lenga ki thabak su tawraga nakal amada irang hauna ba tawri basing lenga ki thabak tagi tokpiro haina Manipur gi chief minister N Birena phongdokre ngasi first emer ground da azadi ka amrit mahotsav ki makhada pangthokiba har ghar tiranga gi saru am oina lenga ki employees singda bharat ki firal yenthopagi thoromda athoiba mithunglen oikiba chief minister Birena phongdokibani Chief Minister na makha taraduna lenga ki marek mahau chariba employees singna miyamgi khallaga thabak tawgadabani employees singna pukjel senglaba kathokpagi wakhal leiraba leibak nungsibagi wakhal leirabadi irang leiroi tolopna sarkar gi charaga kangluk kharadana insillaga irang tawhonbagi chatnabi leirabadi Manipur santi leiroi lenga ki thabak tawge hairagana tawbiyu CSO yauge botlep ke hairagana lenga ki thabak tokpikro hairi School, college, university tamliba mahiroi singna mahiroi lupki oiba thabak tawba kaide adubu mahiroi natana mahiroi sabadi amuk hanna yararoi masigi matangda home department ki maikaidagi warol thoknaba honagani Narendra Modi gi lengak laklaba matungda maraibak majati gi damak thawai katkraba singda hena lumna logduna ikai khumnarakli masigi manung channa Manipur ge Maharaj Kulachandra gi matik mathauna adu khangbiduna India government na Mount Herit bu Mount Manipur haiduna ikai khumnare Manipur Bharat ki saruk amani aduna Bharat machani haina chawthoksi haurakliba mirona maraibak majati nungsibagi wakhalol layu Amaromda Bharat Naning Kha Tamlak Pachai Humputara Mangarak Suba Namit Pangthokadawriba asiga mari lainana tang tara humdoi dagina tara manga fawba yumthong khuding office khuding da Bharat ki firal jinkhatpiduna ikai khumnaba utminase haiki BJP lengakna Bharat da palakpadagi pochai gi mamal ka hena wangkhalakpa amadi GST gi puba thangmak ngamloidaba tax loriba sida waraba micham praja singidamak amadi thabak fangdaba miro singidamak Congress party na leptuna miyamgidamak lanthengnagani haina Manipur Pradesh Congress Committee gi president MLA K Megachandra na phongdokre wafam ase ngasi Indian National Congress Committee gi meeting makhada Manipur Pradesh Congress Committee na senduna moirang da leiba INA Memorial Complex ta leiba Netaji Subhash Chandra Bose ki mitamda laikatpaga loinana ngarangdagi tha sigi tang tara manga fawba chathagadaba azadi ki gaurab jatra gi manung channa jara yad karo kurbani haiba thimda Bharatna ningtamba leiba ama oikhibagi chahi humputara manga suba palan thoramgi rally da haikibani MPCC ki president MLA K Megachandra na phongdorakpada landam sigi damak khongfam che na leplamba amadi India bu ningtamna ba hotnabada achoba thodang loramba athoba sengi mafamda ekai khumnaba utpagi thorum ase pangthokpaga loinana BJP na lamdam segi miyoi singbo pochai mamal tanghanduna wahaliba asegi mayokta lepkhigani amadi kholau kaya laukhigani leibaki yaifanabagi damak thengnagani haiki ngasi leibak asida wariba thabak phangdabagi samesya ngasi leibak asida numit khudingi pochai gi maman hengalaiba numit khudingi tax GST paikhalaiba hengalaiba mayam singse masi thengnanabagi masi padra singda awaba leire haibasi khanghananabagi azadi ka gaurav jatra ngasi adigumba itihasik oraba Indian National Congress Party ki leader oiramba Netaji Subhash Chandra gi asgumba memorial complex asidagi aikoi pada jatra se khungthaga doribani ngasi gi dokpi program da aikoi gi leaders sing CLP leader adagi former MP adagi CWC ki
members XMLA mem adagi MLA Congress ki leader puno magna mafhum asidagi yada karo kurbani azadi ka gaurav jatra mafhum asidagi khongtha jagadori. Thank you. Jai Hind. Khongchat adugi mangoinana CLP leader Okram Ibobina phongdorakpada India bu ningtamba phongnaba hotnabada thawaina pontha pikraba अथौबसिंगी मफमदा इकाई खुमनबा हाइबसी तौदबा यादबा पार्टी सेगी चना कांगलोनी मरमसेना अथौबा सुभाष चंद्र बोस की मफमदा लैशु कतुना इकाई खुमनबनी हाइकी थरमदुगा मरी लैनना मोइरांग कंगलादा लैशु कतलबा मतुंग नेताजी सुभाष चंद्र बोस की मितमदा लैशु कतुना इकाई खुमनबा उतलबा मतुंग जातिगी इसै सखी लोइनना INA मेमोरियल कॉम्प्लेक्स की गेटगी हौरगा ओइनाम बाजार फावबा CLP लीडर अमदी कांग्रेस पार्टी की प्रेसिडेंट लोचिंदुना रैली चटकी चटलिबा रैली असे मखाताना किलोमीटर 75 सुद्रि फावबा चटकनी हाइरी ngasi khongchat aduda ex MLA Moirang P Sarat Chandra MPCC gi Thawmi Singh Moirang Kendra Block Congress Committee gi Thawmi Kayasu saruk yaki Independence Day gi mangoinana security gi section thawrang lokhatpagi saruk ama oina IWU commando na ngasi ayuk pung 3:05 dagina 4 minute kun fawba kaisamthong hodam lairak top lairak Moirang Ningthau Lairak amadi Laishom Lairakta search and verification operation Chathakiba operation aduda Baragi yum jauna yum humbutara rom amadi bail out mari yauna miyoi marifutara manga verification tauki nakalama romda section thaurang asigi saru ama oina Kudaki oina coordinate search operation Imphal West CDO nangasi numidang waram pung 3 minute yangkhai dagina manga minute kun fawba Thangal Bazar gi Sanmati Trader Area Alugali Kasturi Crossing amadi Ima Kaithelda chathaki operation aduda miyoi chama marifu manga verification tawbagi manungda miyoi nipandi masagi chapchaba saktak che puthokpa ngamdabadagi makhataba verification gi damak city police ta snakri haidi Hokiba August Marida Thawal Women Police na masana hek pokjaba masanupi amabu nupi oibigi ikai khumnaba manghali haibagi maralda faduna lairiba miyoi amanga se special judge Pokso Thawal gi court na judicial custody da remand pikre amaromda Thawal Women Police na faduna police custody da lairiba rapist asi ngasi Thawal gi court ta puthorakani tabada tongan ba Maira pai biluk kayana court ta thomsilaktuna maralaiba rapist farsi tawraga hatbagi cherak piu rapist ekhoigi khutta sinau haina kholau kaya lauki masing amlaba Maira pai bising aduna court tamna changnaba hotnabada Thawal district police ki additional SP operation o wangkhongba yauna masing amlaba police team na athingba piduna khongjang adu laksinki Assam के होजाई के सिवपुर जुगीजांदा नौना साबा वीर टिकेन रिजिट की माइखुम अगस्त 12 हांगदोकपगी अमदी होजाई लंकादा खुंदारिबा मैतै अमदी मैतै पांगलगी खुलसिंगदा चतुना थमोयगी ओइबा मरी अमा सागनबगी पांडमदा इम्फालदगी चटखिबा अमुकोगी प्रेसिडेंट PH नंदोलुवांगना लुचिंगबा मियोय 12 गी टीम अदुना ngasi अगस्त 10 दा होजाई की मैतै पांगलगी खुल अमा ओइरिबा Tonjia da mafamdugi khunja singda pangalgi natki lengan fi oiriba dolai fi khudol tawduna nungshina wari watai tawkhre madugi makha chatharakpada amuko team adubu maitaigi khul kathal toli gi friends club and library na chaklen amasinbi bagaloina na maitai khunja singasu wari tawki khul sing aduda amuko gi team na chatuna khunja singa unaba aduda Hozai dagi Laishong Gula President Manipuri Short Story Society India Tensubam Manihar President Manipuri Sahitya Parishad Hozai District Amadi Thangzam Biren Central Executive Committee Sahitya Parishad na Sinbi Bani Makhatana Amukogi Team Aduna Maitegi Khul Kayada Chatuna Khunja Singa Wari Watai Tawduna Khul Singi Khwaidagi Ahal Oiraba Oiraba Singi Manakta Su Chatuna Ngamjaba Manipuri Ekhoigi Natki Fi Khudol Tawjabaga Loinana Khurumjaduna Ahal Singdagi Yaifa Thawjal Nibagi Thoramsu Tawgani Hairi US Consulate General Kolkata Amadi Regional English Language Office Relo of US Embassy in India ga kusamnaduna Manipur gi women entrepreneurs singi oiba numit mangani chathagadaba trenda the trainer workshop ngasi Babuparada laiba JCRW Global College ta hawdokre
Hariba workshop asida English language specialist writer Bruhana women entrepreneurs singda makogi business chawkhatnaba hotnabada maroidiba communication amadi presentation na chingba kayagi matangda takpi tambigani workshop asida punna participant taranipan saruk yari workshop loishinba namita participant singna workshop manungda chathakiba training adugi matangda presentation pihanbaga loinana certificate su yenthokani ngasigi thorom aduda US Consulate Entrepreneurship Program gi makhada leiba Academy for Women Entrepreneurs AWE alumni gi Miyoshingshu Saruyaki. Bharatna Ninka Tamlakpa Chahi Humputara Manga Surapagi Pangthok Liba Thoram Azadika Amrit Mahosabki Saruk Ama Oina Kakching Public School Kakchingna Selangdona School Asegi Mairu Singi Oiba La Yekpa Changdamna Bagi Thoram Pangthokre Ngasi Pangthokiba Changdamna Baduda Class 3 to 6 Amadi Class 7 to 10 Haina Kanglup Ani Thokna Khaiduktuna Pangthoki Changdamnaba adugi mapung oiba thimdi chahi nauriba mahirui singda ima leibakbu nungsiba amadi jatigi firalbu ikai khumnaba haibasina oiki Changdamnaba adugi makok muthang takraba singda mana mathum pibagi tharomna Independence Day gi tharomga mari lainana pangthokani hairi ngasi pangthokiba tharom aduga mari lainana school adugi principal Laisang Them Kesho Chandrana phongdorakpada Hauzeki Inkalak Liba Mahiro Singda Izatibu Nuksiba Amadi Ifurup Nuksibagi Wakalon Ase Kharap Mami Samlak Bagum Tauri Asegum Laba Ase Pik Liba Mahiroi Oiringaidagi Ima Lebak Bo Nuksinaba Amadi Zatigi Firal Ikai Khumnaba Hena Utnabagi Wakalon Se Chelhanabagi Pandamda Changdamnaba Ase Pangthokpani Haina Phongdorakli Gabui Mothers Association Manipur Amadi Jalengrong Union Assam Manipur Nagaland Hill Areas Committee ge Chairman Dipu Gangmai ge midem khada Azati ga Amrit Mahotsav ke manungchan na pangthok leba Hargar Tiranga gi saru am oina ngase Imphal East ke Mantri Pukri da leiba Rani Guiding Liu Park sit sengba gi thorom pangthok re lamtu sit sengba aduda Valley West Civil Society Organization ge mai miyoi sing yauna apun miyoi jamayang khairom na saru yaki Manipur State Power Distribution Company Limited MSPDCL gi nauna chairman oina khankraba MLA Tongbram Robindro ngasidagi thabak paiba hokre nauna chairman gi thabak paiba hokraba MLA Tongbram Robindro bu Department asigi official singna Imphal East leiba office ta harau tayamna oki MLA Robindro na thabak hek pairaba matungda MSPDCL gi official singa mifam ama pangthokpa kaloina na department asigi mapangal hena kangkathanaba amadi tongan ba hiram kaya gi matangda khananainaki meeting loiraba matungda MLA Tongbram Robindro na Chief Minister N. Birena Mahaku MSPDCL gi chairman gi fam pibiduna miyam gi seba tawnaba kudong chaba pibi babu thagatli haina pawmisingda phongdoki Hargar Tirang Mission ge awareness campaign ga mari lainana ngase group center CRPF Imphana center asigi DIG Madan Kumar gi leadership makhada CRPF camp tagi SB Getwell School Hauta Thangjam Khunau Pangai Lambi Yauna kilometer kungi run ama pangthokre awareness campaign asigi manungchanna Pangai gi khunja singda India flag lisingamachawa rom yenthoki hairi Nakalamarom da Indiana Ninka Tamlakpa Chahi Humputara Manga Surakpaga Iroinana India government na Azadi ka Amrit Mahotsav ke thoram kaya pangthokliba amadi Hargar Tiranga Jatra gi saru ama oina Lamphel DC manakta leiba Chamani Fumari CRPF battalion na Sendona ngasi battalion asigi akoibam famda leiriba school van service auto parking yumthong singda chatuna amadi achat awo kayada India gi flag khudol tamduna matau karamna flag asibu chingkhatkani haina awareness su miyamda pikre thorom asida battalion asigi commandant yauna makok thongba official kaya su saru yaki National Legal Services Authority ke meeting makhada Manipur State Legal Services Authority na High Court Legal Services Committee amadi District Legal Services Authority singna khusamna duna lakliba August 12 da chahi asigi ahumlak suba National Law Adalat District khudingmakta pangthoklagani haina Manipur State Legal Services Authority ki member Secretary Ojes Mutum na phongdokre Lamphel pata leiba ADR building da leiba Masansa office da Paumi Singa Unabada Osis Mutumna Makata Kibada National Law Adalat Asi Muknariba Nakal Animak Saru Yaduna Tungkoiba Warushin Ama Yamna Araiba Mong that Lushin Bayaba Miyamgi Wayal Sangni Wayal Sang Asida
litigation amadi court tribunal da pending tawduna lairiba tungan ba casing maru oina loan recovery electricity amadi isingi bill family maintenance case motor accident claims labor and employment dispute land acquisition revenue ge case na chingba singi wayal chathaba yagani august 16 imphal east amadi imphal west na lamphel pata atai district singna magi district court singda lok adalat ase pangthokani maram asina hairiba thorom asigi kanaba asi miyamna saruk yabiduna lawbiu haiki lok adalat aibasi yam chamba ikegi lok miyamgi wayeng haibani masida Yukung Kodima case Lenariba, Muising, Nataraga, Port case of the Muisina, and Yuba, Metamaleva, Disputamaleva, Idaho, Lapilaga, Yam Sama, Pasasin, Tingana, Atumonga, casing a solution. Food Safety Administration Technopal Sinduna, Eat Safe, Eat Healthy, Eat Sustainable Hybrid Team Makada, Eat Right Melagi, Thorum Ama Moregi, Ayus Hospital Complex the Pantokre, Thorumasigi Saru Amoina Primary Health Center, Moregi Hauraga, Ayus Hospital Fauba, Eat Right Wakathon and Eat Right Melagi, Kongchat Amasu, DC Technopal Srimati, Manuam Singh, Chief Medical Officer Technopal, Dr. K.H. Gozen Amadi, ADC More El Bobby, Designated Officer FSA Technopal L Subarta Singh More the Laiba Tungan ba CSO Asa Worker Madi ICTS ki Worker Singh Forest ki Staff Singh Madi More ki Tungan ba School ki Mahiro Singh Yauna Chatki Tungda Ayus Hospital da Thorumasigi Mapung Oiba Thorum Ama Pangthoki Thorumadu da DC Technopal Srimati Manuam Singh Chief Medical Officer Technopal Dr. K.S. Gozen Amadi ADC More El Bobby Designated Officer FSA Technopal El Subarta Singh Saruk Yaki Nasigi Thorumadu da Expert Singh na Thorunga Mari Lainana Wafam Kaya Thambiki Bagaloinana DC Technopal Manuam Singh na Haikibada Nomagi Machi Oiba Chinjak Chaduna Haksang Fana Tamgadabani Haiki, Tarongi Saru Ama Oina, Painting Competition, Yoga Madi, Natki Oiba Jagoshu Pangtoki, Competition Aduda, Makok Matanta, Krabasingda, Manamatum Gentoki, Nasegi Torom Aduda, Food Store Kayasu Hanki. Nakalamarom District Administration Technopana Sinduna Hargar Tirangagi came Masu Chataki. India na ningkha tamba leba ama oibagi jahi humbutara manga surakpa amadi azadi ka amrit mahosab palanga mari lainana Food Safety Administration kakching na senduna hayang August 13 da Multipurpose Community Hall kakching mayalekai da Eat Right Wakathon and Eat Right Mela pangthokadori mela asi pangthokpagi theme na Eat Safe, Eat Healthy and Eat Sustainable haibasini theme asi Food Safety and Standards Authority of India Fasai Amadi, Additional Food Safety Commissioner, Director of Health Services, Government of Manipur ki Direction Makada Sembani. Hayangi Tharongki Ahan Basarukda Eat Right Wakathon Kakching District ki Deputy Commissioner na Kakching Bazar ki Irabot Park ki Lamthaduna Tharom Pangthokfam Kakching Mayai Lekai ki Multipurpose Community Hall the Phauba Khongchat Chatkani. Ani Shubha Partner Eat Right Mela Pangthokani Tharom Segi Manung Channa Entertainment Program Sing Haibadi Cultural Music, Drama, Yoga, Aerobic Session Sing Pangthokani, Loinana Food Safety Gamari Lainana, Warol Kaya Akang Ahising na Ngangani. Mela Aduda DC Kakching Somoljit Salam IAS na Chief Guest, CMO Kakching Dr. T.H. Rajan na President Oibaga Loinana JDO Kakching, Yengkhom Achoba Amadi Senior Citizen Forum Kakching President Numaitem Nimai Anina, Guest of Honor Sing Oinasaruk Yagani. Numit nini chupna chatharakpa DM College of Teacher Education DMCTE Imphagi Annual Community Contact and Extension Program ngasi loisinkre Raja Dumbra Destitute Women's Home Purana Rasvari da pangthokhiba thorom aduda Dr. R.K. Lokendra Principal DMCTE na athoiba mithung E. Nandarani Devi Executive Member Raja Dumbra Destitute Women's Home Purana Rasvari amadi All Manipur Women Association gi Vice President S. Debahuti Devi na thoromapu amadi Dr. Konika Khuraizam Associate Professor DMCTE na akhanaba mithung oina saru yakhi Teacher Education Curriculum ke saru ama oina society ki level da oza singna chapmanaba Chawkhatpa Samas ama sembagi pandamda program asi chahi khudingi pangthoktuna lakpani college ki maikei ki chana thaknaba polam sing yauna nomagi numita tangai fadana changba seasonaba polam sing piki
Tharumgi saru ama oina Women Empowerment and Social Upliftment ki matangda Dr. Konika Horizon Needs and Cares of Mental Health for the Elderly People gi matangda Dr. Anita Kangabam amadi Effect of Parental Care on the Moral Value and Behavior of Children gi matangda Marik Chumba wafam thamki. Tharunga Mari Lainana Program in Charge Dr. C.H. Tomana Oza Singna Society the Logadaba Taudang Kayabu Singharaduna Katopagaluina Afaba Mari Tamnaba Hotnagadabani Haiki. Ahalaman Sengbo Pukning Pain a Sebatova Ngamlaba Matamda Ishorgi Sebatova Chapmane Haiki. Bihar Chief Minister Oina Nipalak Subatam da Wasak Lauraba Matungda Nitish Kumar Haiki Lok Sabagi Englising Ani Taramari the Pangto Kiba Mikhalda Mai Pakiba Narendra Modi na Englising Ani Kunmarigi Mikhalda Bo Mai Pakidra Englising Ani Kumangada Bihar Assembly Mikhal Pangto Kadabani Englising Ani Kunmarigi Lok Sabagi Mikhal Matungda Fawa Nitish Kumar Chief Minister Oina Laikigani Haidi Congress na bu luching role laudrabadi PM Modi gi mayokda opposition ki mirep oiba yabani English ani taramanga gi mikhalda JDU RJD Congress ki alliance Mahagathbandhan Natraga Grand Alliance haina khangnakiba asena mai paki adumoinamak English ani taratareta Mahagathbandhan dagi toklaga JDU na BJP ga partner oiki party ani asi pulaga English ani taramapan gi Lok Sabha amasung English ani kungi Assembly Mikhal Thengnaki Nitish Kumar na haikibada English ani taramanga gi election da JDU na masing kaya kaki aduga English ani kungi Mikhal na kaya hantakiba haibase Khangsi English ngani taramanga gi mikhalda JDU na set humputara mathoi funky adum oinamak English ngani kungi mikhalda na set nifamanga khaktamak funky adubu CMD Nitish Kumar na oikibani RJD na set marifo fangduna single largest party oiki RJD gi Tejaswi Yadav na haikibada BJP na communal line da miyambu tokai tahana baselli Justice Uday Umesh Lalit bu India gi Nifumapan Suba Chief Justice oina appoint tawkre Justice Lalit chaliba August tha segi tang kuntareta India gi President Draupadi Murmu na wasak lohangani Justice Lalit na thabak pugadaba matam numit humputara marini mahak chahi segi November 9 da retire tawgani August kuntaruk da retire tawkiba Chief Justice of India Ramana Justice Lalit bu magi successor oina ba government recommended Torambani. Coronavirus strain Omicron ge subvariant amathengna kre sample loraga Delhi ge Loknayak J Prakash National Hospital LNJP da Thakre Hospital aduge medical director Dr. Suresh Kumar na haikibada sample kayadagi BA 2.75 khangbangamle transmission rate so BA 2.75 na heli Anova subvariant na vaccine kaplaba miyosing da so attack tawba ngami haiki aroibada maroiba pa umhana bizari tolop na sarkar gi charaga kanglu kharadana insilaga irang tawhanbagi chatnabi leirabadi Manipur santi leiroi jara yad ka rok qurbani rally chatkre numit mangani chathagadaba women entrepreneurs engage train the trainer workshop ngasi hodokre Loinana Nitish Kumar na Bihar gi Nipalak Subatam gi Chief Minister oina wasak lawkre Ngasigi damak tadi paudam matang sida loijare miyeng tabiri basingbo amukana kurumjari